ꯀꯨꯞꯅ ꯅꯩꯅꯕ ꯇꯥꯏ ꯂꯩꯄꯨꯡ ꯐꯝꯕ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯗꯤ ꯂꯩꯄꯨꯡ ꯐꯝꯕꯁꯤꯗꯤ ꯃꯊꯣꯛ ꯀꯥꯈꯠꯂꯛꯄꯒꯤ ꯖꯨꯕꯤꯅꯥꯏꯜ ꯗꯤꯂꯤꯡꯀ꯭ꯋꯦꯟ ꯑꯣꯏꯔꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯛꯆꯅꯕꯒꯤ ꯑꯄꯥꯛꯄ ꯃꯤꯠꯌꯦꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤꯈꯛ ꯂꯥꯟꯊꯣꯛꯑ ꯊꯣꯔꯛꯀꯅꯦꯕ ꯀꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯣ ꯑꯍꯥꯟꯕꯗ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯀꯥꯏꯗꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒ ꯍꯥꯏꯔꯤꯕ ꯑꯪꯒꯟꯋꯥꯗꯤꯒ ꯍꯥꯏꯁꯦ ꯃꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯕꯨ ꯏꯖꯨꯀꯦꯁꯟ ꯄꯤꯅꯅꯕ ꯂꯩꯕ ꯏꯖꯨꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯄꯥ ꯃꯄꯨꯒꯤ ꯐꯨꯡꯒꯥꯎꯗ ꯑꯃꯗꯤ ꯃꯥꯡꯒꯣꯟꯗ ꯇꯝꯕꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯍꯩꯅꯥ ꯇꯥꯇꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯆꯥꯎꯝꯕ ꯍꯩꯍꯜꯂꯛꯄ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯃꯇꯝꯗꯒꯤ ꯃꯩꯇꯩꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯡꯒꯣꯟꯒꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯀꯤ ꯐꯨꯡꯒꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯗꯅ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯑꯅꯤꯁꯨꯕ ꯃꯈꯜꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯨꯃꯥꯡ ꯃꯊꯧꯕꯨꯅꯦꯕ ꯁꯨꯃꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯃꯥꯡꯒꯣꯟꯗꯒꯤ ꯂꯥꯟꯊꯣꯔꯛꯑꯅꯤ ꯃꯥꯒꯤ ꯕ꯭ꯔꯣꯇꯞ ꯇꯧꯔꯛꯄꯒꯤ ꯃꯁꯥ ꯃꯎꯒꯤ ꯄ꯭ꯔꯀꯤꯇꯤꯅ ꯄꯤꯕ ꯆꯥꯎꯈꯠꯂꯛꯄꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯗꯣ ꯁꯥꯐꯣꯡꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯒ ꯆꯥꯟꯅꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯏꯖꯨꯀꯦꯁꯟ ꯄꯤꯒꯅꯤ ꯃꯗꯨꯗ ꯐꯧꯁꯨ ꯏꯁꯩ ꯇꯝꯕꯤꯍꯧꯒꯅꯤ ꯃꯗꯨꯗ ꯅꯣꯡꯂꯥꯎ ꯏꯁꯩ ꯇꯝꯕꯤꯍꯧꯒꯅꯤ ꯃꯗꯨꯗ ꯍꯥꯔꯚꯦꯁꯇꯤꯡ ꯇꯝꯕꯤꯍꯧꯒꯅꯤ ꯃꯗꯨꯗ ꯑꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯡ ꯍꯧꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯧꯁꯥ ꯏꯁꯩ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯂꯤꯔꯒ ꯑꯃꯥꯡ ꯀꯩꯔꯣꯏ ꯇꯥꯟꯅꯍꯟꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯡꯗ ꯁꯥꯟꯅꯍꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯁꯥꯍꯟꯗꯅ ꯈꯣꯡꯗꯣꯟ ꯃꯩꯔꯧꯕꯤ ꯁꯥꯟꯅꯍꯟꯗꯅ ꯁꯨꯃꯥꯡꯁꯤꯗ ꯁꯨꯝ ꯕ꯭ꯔꯣꯇꯞ ꯇꯧꯔꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯈꯤꯅꯦꯕ ꯃꯁꯤꯒꯤ ꯃꯥꯡꯒꯣꯟꯗꯁꯨ ꯇꯞꯅ ꯇꯞꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯅꯨꯄꯥꯁꯤꯡꯅ ꯂꯩꯀꯥꯏꯗꯒꯤ ꯃꯄꯥꯟ ꯂꯥꯟꯅ ꯃꯤꯅ ꯀꯔꯤ ꯎꯅꯔꯤ ꯀꯔꯝꯕ ꯂꯩꯔꯛ ꯑꯃꯗ ꯀꯔꯝꯕ ꯁꯩꯁꯛ ꯑꯃ ꯀꯔꯝꯕꯅ ꯋꯥꯉꯥꯡ ꯑꯃ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯪꯗ꯭ꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯃꯁꯛ ꯈꯪꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯁꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯨꯡꯗꯅ ꯂꯩꯔꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯍꯩꯗ ꯃꯗꯣ ꯑꯟꯀꯜꯆꯔ ꯀꯔꯤꯝꯇ ꯈꯪꯖꯗ꯭ꯔꯤꯕ ꯍꯧꯗꯣꯡꯅ ꯇꯨꯔꯦꯟ ꯀꯨꯝꯗꯕ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯅꯝꯗꯅ ꯃꯗꯣ ꯖꯒꯠꯀꯤ ꯒ꯭ꯌꯥꯟ ꯎꯅꯕ ꯈꯪꯅꯕ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯂꯧꯔꯛꯏ ꯁꯣꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯅ ꯃꯍꯩ ꯇꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯛꯄ ꯃꯇꯝ ꯑꯇꯩ ꯃꯇꯝꯗꯒꯤ ꯉꯥꯏꯍꯥꯛ ꯀꯣꯝꯃꯛꯄ ꯃꯇꯝ ꯑꯁꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯑꯏꯪꯕ ꯃꯇꯝꯗꯅ ꯉꯥꯏꯍꯥꯛꯇꯪ ꯃꯁꯥꯕꯨ ꯂꯨꯝꯕꯨ ꯁꯥꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯃꯤꯟꯅꯅꯕ ꯒ꯭ꯔꯨꯞ ꯑꯣꯏꯃꯤꯟꯅꯕꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯈꯪꯕꯒ ꯈꯪꯗꯕꯒ ꯇꯥꯟꯅꯕꯒꯤ ꯁꯣꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯤꯔꯕ ꯆꯠꯅꯕꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯄꯨꯡ ꯐꯝꯕ ꯍꯥꯏꯕꯁꯦ ꯆꯠꯅꯔꯛꯏ ꯃꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯇꯝꯗꯗꯤ ꯍꯣꯡꯂꯛꯏꯕ
changing phenomenon asina tapna mawang kaya da napsanduna leihibadagi ngasidi club kaya da changdana leigre association kaya da changre game and sports ki association kaya da kala gi hiram kaya da tongan mana pamjaba sakale toigum show hariba matamduda asigumba se leiramdabanina pumnama sigi ufam hopfam khonafam di maitei ekoigi social institution amani haidana pangi oiba sangsargi phibam ase khangnanabagi damakta asana miyeng ama galloina na aigi ithogdang ase pangthokpa ngamnanabagi angakpa experience kanan achibaso khoina khangi delinquent yamna oiba matamni juvenile delinquency haise mathot karapagi matamse aduna Stanley Hall ka haibadu ekhoi kawo pate aduna the period of adolescence is highly strong and stressful aduna mathot karapagi matam sidi punsigi khwaide na kallaba akan manulei nusit kumbani machigi matam da soigragadi punsi se soigadawini masidani ekhoina guardian singna oja singna pinai ba gunga loina na afaba oja amagi gun afaba marup ama oiba afaba takpi ba haiba afaba lamjing bangamba philosopher guide and a friend oigadabani haina hujing mayam na haina riba asumna akhoina ngau na chali ba jugumba matam jadi sagola pai bi tong dena pai ba matam ni ahang ba tiada pai re erga pajagara ba thawani lebak ta koi ba matam ni ango go sagol tong aga rajkumari ga koi ba chatpado pamba matam oi beni na ning be thung diraga thote thawai thadok ba ngamba adogma yam sathina matam oi beni na achuma matam asida lekai adugi ahalaman jing khare senior oibe singchina hogalai ba angang singchida yamna nungai na inne humorous tone da wahande nungai ba wari makhoi gi punchi da thokiba wari me yam se li lega tahalli aduga aroi da nu hoidi sumdauna tau sina phattabani what is the right and what is the wrong haiduna senior mayam sing aduna junior sing da yamna nungsina pakon sina karigomduna kaksi hattana akoi kokse senior mayamna koksi yamna halakharabani akoi di star player ni na adagi akoi amuk senior karakaduni ni aduna haiba matamasida phangiba experience mayam aduna akoi ne ngasi atai mangamdrabasu aige culture bu nungsiba simadi tungna lehore haibese asigi yamna chamba wari watai sida aina phongdokpagi wani